Hello ichinaw mayam punamakpu ai channel sida taram nokchari mayam ngasi ai yamna nungsiba video ma ngasi mayam da jenghalaktoini yamna nungsiba haitare aigi memory oijanabagi ko ado kaino habada ngasi gi video se aigi chanupi gi ahanba mana jagoi sajaba haitare ko mana magi punsi mapunsi gi ahanba oidoini ba ahanba oiba jagoi oidoini ado yam nungsiba ko mana sahi manga pharakpada saba yagoini yam haina saba budi nataba ko adum aina takpiraga adum toraga sajagiba jagoini yam nungsiba ko ado asigi jagoi se aina Facebook da adum kana tauhiba jagoini ado aina YouTube da mu ichinaw mayam da jenghaningba ko yam nungsiba do magi haita na mana sajaba do ado dugi video oidoini ngasi se ado mayam ichanupi gi jagoi se haite khote haina mayam na habira kanu haita na sajabani bako angang ni na ko ado ai se jam na hayena thangalak toina te magi memory oi jahuna ba mana heng chawra kanda ai samai sarambore samai torambore ai do pi ngai gi magi memory do oi jana bagi tamakta ngasi aina YouTube da thagachara ke tawbani du kai chinaw mayam da su aina jenghaning bagi ko ado yam nusibani ko mana ne kana tawbodo adu matam du ga di chanupi se masa ka do phaiye bako mamai ka do korok koiraga masa ka do phabani